ꯑꯍꯥꯟꯕꯗ ꯔꯣꯕꯤꯟ ꯃꯉꯥꯡ ꯈꯣꯏꯔꯥꯛꯄꯝꯅ ꯃꯍꯥꯛꯀꯤ ꯐꯦꯁꯕꯨꯛ ꯄꯣꯁꯇ ꯊꯥꯒꯠꯂꯛꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎꯗꯝ ꯈꯔ ꯅꯨꯡꯁꯤꯔꯕ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯑꯣꯏꯖꯒꯦ ATꯒꯤ ꯀꯃꯥꯟꯗꯔ ꯑꯃꯅ ꯅꯠꯇ꯭ꯔꯒ ꯃꯦꯝꯕꯔ ꯑꯃꯅ ꯃꯤꯌꯥꯝꯅ ꯈꯖꯤꯛ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯛꯄ ꯇꯥꯔꯕꯁꯨ ꯍꯨꯟꯗꯨꯅ AT ꯄꯨꯝꯅꯃꯛꯄꯨ ꯆꯩꯕꯤꯒꯅꯨ ꯃꯇꯝ ꯆꯥꯅ ꯄꯥꯎ ꯄꯤꯕꯤꯔꯛꯎ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯁꯦꯝꯗꯣꯛꯆꯒꯦ ATꯅ ꯀꯩꯗꯧꯅꯨꯡꯗ ꯂꯩꯕꯥꯛ ꯄ꯭ꯔꯖꯥꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯣꯏ ꯏꯕꯨꯗꯧ ꯄꯟꯗꯨꯅ ꯋꯥꯁꯛꯈꯤꯕ ꯅꯆꯥ ꯅꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯅ ꯁꯣꯏꯈꯤꯕ ꯈꯨꯗꯤꯡ ꯉꯥꯛꯄꯤꯌꯨ Arambai Tenggol 30 Unit Awang Sakmai Imphal West Manipurdagi notice ama tang 12 thamaga English ngani ga kunga mari thoku meyam thamjagi notice asina Manipur pumbagi miyamda khanganjari madudi hana 30 unit Arambai Tenggol Sakmai gi commander oina thau pubiramba miyamgi Robin Mangang Koirakpa masi Arambai Tenggol General Headquarter na kupna khanabiraba matungda Arambai Tenggol GSQ gi Public Relation Officer PRO oina yamna lemjana pham oiraba post asi pbkhibadagi hangduna leiraba 30 unit 80 sakmai gi unit commander asi 30 unit ki member khuding magna yanaraba matungda khoirakpam aboina oiragani amati second in command laisram risan oiragani haina miyamda khanganjari Arambai Tenggol gi lusing porel korongan ba khuman gi pautak matung ina nauna PRO gi phampai khraba Robin Mangang Koirakpamna unit khuding maki manungda lairakpa nungaina daba singda sangtai ni bigani unit ki mapal lairakpa problem khudimak solve tawbigani Arambai Tenggol amadi laibak miyamga khwaidigi afaba mari thamba amadi sagatpada mahakna asobo role lawgani unit khudingmakka satuna ahing yarektuna mafamdugi maira paibe amadi club volunteer singa afaba mari thamnaba honabigani nungsijaraba laibak prajana su AT na soikhiba lankhiba punamak ngakbiduna laibak ki lanjangda hena kamdauno khumang sauksingadagi amati Langam Piral Thetkadagi Haiba, Apapa Pauktakia PRO gi Kutangda, Bibiraknabasu, Arambai Tenggol na Ikokno na Kurumduna Haijari. Kanganjari ba Control Room Arambai Tenggol 30 Unit Awang Sakmai. Amarumdana. Robin Mangang Koirakpam na Tagalakpa Posamana. Irang si Nem Tarakpagi Mahut Hena kan Kalakini. Nakal animakpu Tiemangamba authority na hek. Manana yengriba makhaidi kayam kuina ekhoi khang kho haibun haibu wafam su phongdorakli korongan ba khumana su asumna update tawrakli amuktang free tharaga thangai sengna ngamthoknarage adugi matungda noi tawningbuda tawbiro haibu wafam su Facebook da post tawrakli ngasi numida wairam phonghiba tongan ba Manipuri sifong sing amasum thokhiba thawdo wathok singdagi maruibi i pausing meyamna thamjagi ahanbada panam pausi digi lakhusaraga Manipur gi issue asi fogi nati chiraba tanja sida politics tawrosi maru eba issue compromise tawdana maike ani wari sanaduna warishin prana bohonari chief minister sel tanana batholakpa NGO singna yellow mi kanana ba paikhalakpa thabak thoramna khut thingzilakano Manipur gi issue asi fogi nati miyoi kaya thawai manglibani chiraba tanja sida politics tawrosi maru eba issue sing compromise tawdana maike ani wari sanaduna Manipur ing tap hanjilangnaba angamba thakta hotnari haina chief minister Thomam Biren phongdokre panam pausi digi marui pawmin lakhusar kana meyamda thamjari Rajya Sabha gi MP Ningthau Sana Jawala semba lainga ki works minister Govidas Konthaujam Moirang Kendra gi MLA T Santi yauna Babupara leiba CM secretary ta ngasi pangthokiba pawgi mifum amada chief minister N Biren phongdokibada state asigi yellow mi singa thengnariba awaba mamutana khangdaba miyoisingna Mapan leraga wangang bani aroi sel tanana ba tholakpa NGO kharagi matung induna ifrup yonthokna ba wa nganglakna ba pawba wahi amata ngangba ngamdaba miyoi khara aduma aikhoigi marakta su yaudaba nate Manipur ngasi thengnari bi issue asi laina lawrusi masida aikhoi politics tawrusi miyoi kya gi thawai mangli bani sel tanana ba tholakpa NGO singna yelhomi kanana ba sangsilakwa thabak thoramna khut thingzilakano Manipur gi irang sigi waroisin puranaba hill area committee ri yawba naga MLA singna ariba kuki furuki miyoi singa unahanduna wari sanaba hore irang asi horakpagi core issue oduna tongana thamlaga ahanbagi oina make ani gi wari sanaduna waroisin puranaba thabak pekhaleki chief minister na hai issue mamutana khangdaba singa social media da state asida thoklibi issue asibu phagi oina uhana rabhona gumsi Manipur ngasi thengnari ba si yellow mi sing siba ma disang bagi suni
isu asibu lila drama oina urakpa asi topigano lamdam asibu mitop singna changsilakadore haiba haiduna mitop khandoknabu kumja english singani ga kungo humdagi february taraga tarukta lengaki cabinet mi pamduna thabak pekhanaba sub committee semkhibani sub committee dugi chairman oina letpau hawkip khanduna awangbo niumai madi 23% na member oina hawkibani masipurama manipur gi yellow fruit kanna balakhiba khongthangni matam adudagi hauduna sandil gi khul tara kamjong gi khul kun ga mari tangnopal gi khun tara ga humdoi chusampur gi khul taruk yaw tuan mafam singda mitop khandok gi thabak sangsilakbada illegal immigrant lisingani ga samri ga mart from thengnar khibani magna makha taraduna mamang sahi gi me ahum digi irang si horakpadigi mitop khandok gi thabak asilep khibani irang si gi marumda asumba kari leibano haibadudi thijiliba singamadi miyamna khanglak oisanu Hausik kamjong area the illegal immigrant lising mungaga samri ga yang khagetare nauna sanglak pathinare masigi manungda miyoi lising mungaga samaga humdrago humdoidi biometric laure mitop khandok pagi thaba asi tampaki district sing su sathagani kamjong da sanglakhi memar masa sing memar lenga ka pau phaunarba matuna report tawbagi thabak horakpada international commission of juris kova NGO amana akhang ai saduna ngalakpa sikudak lepiyo ngalingai matamdigi hon istirasi ngamkhai paringda akan mathabak thorom matamadugui laingak singna pakhalamlabadi ngasi state sigi miyamna demographic imbalance yauna thengnari bi issue singa simayu state sigi ngamkhai paringda leiba district mangada akhanapu officer tarada mathau sinaduna mitop khandokpagi thabak chapchana pakhali aiki amaramda chief minister N Berena phongdokhibada irang asina maram oiraga lanjenaraba singna masa masagi yum inkolda hanjinba yaba safagadaba mafamsingda leiba yaurabadi legana yum sanaba piriba senfam sing laudura yum sabiyu semi paka amadi kachagi oina isai sana yum sabada khudong saroidaba leiragana DC singda report tawbiyu lengaki mari leidaba singna yum sanaba thabak paikadalo loinana relief camp da leidiba singna puthokpa puthok sing sanaba mamalda laksinduna wholesale thadoknaba lengana thabak paikale yum sabamadi haidi bihiram singa sigi matangda CM da haisi mobile number 9534795347 na pau khobiyu hauji hektamak yum inkol hanjinba yaroidaba miyoi singisu privacy leiba yum samasani sanaba mafam khrada miyeng sangba leiri masidana tana sufam nompham khangdana relief camp na leiriba miyamgi yefu thorang gi damak lengang na mikhal gi code of conduct hek loibaga thabak paikhatkani haibu wafam su chief minister na phongdokhi CM na thamkiba masang oiba wafam sing myam na thamjagi sel tarna bu tholakpa NGO sing yel humi kanna ba pekhalakpa thabak thoromda khut thingjelakano irang asigi waroisin purakna ba hill area committee da yawba naga MLA singna ariba kuki fruki miyoi singa una handuna wari sana ba hore mitop sina sangsilakadaure haiduna kumja english singani ga kungo humdagi February taraga tarukta lainga ki cabinet mi phamduna mitop khandokna ba letpa hokipna chairman oiduna sub committee semkhibani irang asigi marumda asumba kari leibano haiba adudi thijiliba singamadi miyamna khanglak poisanu illegal immigrant lisingani ga samriga marfu khandokpa horakpada irang tholakpadagi mitop khandokpa lepkhibani ngalinge matamdagi auna matamdagi lenga singna thabak paikhalamnabadi state sigi miyamna demographic imbalance yauna thengnari bi issue singa si mayok naramloi lanjenaraba singi yum sanaba lenga na thabak paikhatle amadi lanjenaraba singna puthok sing lenga na laisinaga wholesale thadok lagani haiba masang obu wafam sing miyam da muhana thamjari atop pawmana mapung phaba service amadi education piba ngamnaba nursing directorate linkhatpa tangai padi Dr. O Sanahanbi ana lengi lamda nursing lawriba thawdangbu ikai kumnabu utpa oina ngasi malem sinba thuna pangthokliba international nurse day gi tharam trade nurse association of India 13thMay Manipur branch na isterasigi nurse association singa puna kusamnaduna pangdokre Manipur si piklabasu nurse ki lamdi hena kumang sakshilakpana mapung phaba service amadi education piba ngamnaba nursing directorate ama lingba tangai fadaba leiri haina health services ki director Dr. O Sanahanbina phongdokre Jenims ki auditorium da pangthokiba thawram aduda athoiba mithunglen yi role piraduna Dr. Sanahanbina phongdokibada nursing care matik sana piba ngamnabali tinjang kaijang daba khunayama oiduna lengana pakhaliba health for all scheme gi panam phangma ngamgani state asida ngasigi nursing institute ke linkhatuna lam asigi tuan category da mahi masing tambagi khudong sab lairi
MSc nursing फाव पुथोक्तुन लम असिदा हाइथोइ सिंथोइब क्या लेरि थबक फंगलोइ हाइबगी वनिंगाइ होइदि लनाई अना लेंगसंग कया थबक चंगब याबदा नतना लमदम असि नर्सिंग असि अतोप स्टेट अमदि मपा लेबाकी अना लेंगसंग सिंगना यामना पामनब हेंगलकनि मियामगी हक्सेल फन लैनब होनबदा अचौब थौदांग लौरिबा लेमजनिंगाइ ओइरब सिनफम असिदा लैरिबा नर्सिंग कम्युनिटी सिंगी वखलोन सिंगदा चाइनब हेक लाखलिबा सिलेप्तुना पुनसिनबगी वखलोन सेनमिनसि Health Directorate की मखार Deputy Director Nursing na luchingba apikpa nursing section ama laidiba sina ahen mathabuk pangtok ngamde hainasu director na fuduki Our nurse our future economic power of care haiba hiramna pangdokiba thauram aduda founder of modern nursing ni haina launaribi ana layeng gilamda kathokpada masharuk oikiba Florence Nightingale gi ayek palaita laikatuna ikaituna busukhe Atop Paumana, Koireng na luchingba UNLF na Idea of Manipur gi matangda pro bagat oinam the wapam kratamagli. Idea of Manipur gi matangda pro bagat oinam gi mapam da Koireng na luchingba UNLF na Sirol Amada wapam sing thamagli. Lopasigi Central Committee gi Publicity Secretary M Sagena Thadorakpa Sirol Amada Manipur thinks forum na sinba suggestions on this concept of Manipur Resilience Manipur Hype program amagi video ama YouTube te thadorakpa loop asigi Central Committee na thingrari Manipur gi ideas mayek singana na bawari watai gi thongda aikhoi gi liklamsad history gi maru eba tangkak sig naina duna aikhoi gi khunai sigi pangal amasum aswan basing puthok tuna aikhoi gi miyamga khangminana ba khona khiba pro bagat oina amasum pro Ranjan anigi spirit adubu loop asina sawale haidi Matam namadi malem gi oina honglakliba khongjel gi iroina isabu semdoktuna isagi pangal hapkatnaba thausil sing puthokpa ngamkhiba amadi ngamhawdaba sing nainaba haibasi khunai amana malem gi khongjel yawa ngamhananaba empower tawun hena lupasina lawi aduba ikai khumnariba professor bagana nainaba adu sauna sithaba awatpa madi yawre haina lupasina lawi madri India na Manipur bu English ngamaga samapan ga nifuguma panda nampu de lauksin gi badu wari watai aduda pankita basini Hena nungnang ningai oiribdi South Asia dagi loilam lengak loisin kiba decolonization gi liklam seta ahan boina maning tamba constitutional monarchic democracy amagi saktamda Manipur bu nahonana malemda puthor kiba sangyeng adu muthalaga part C state amagi thakta singthaduna iraisa singbo khongoina kiba masum malem goina sa thadakliba decolonization gi isiela du maning halan kiba wathok adu Haiduna sadaki hainasu lawi hari Manipur gi naharol singna kumja English nga maga samapan ga humfu dagi sagalaki baning tamba hanjin magi yawal lalhaudu san 0 dagi ahuraki banati English nga maga samapan ga nifu ga mapan dagi matpi duna lakhiba self determination gi right adu amuk hanjilo haibigi lalhauni masi UNLF ki sirol wadol singna tattana panduna lakhiba wakal firemni masi gi ona taina bada propaganda aikugi Ningtam lalhawasi Naga singi Greater Nagaland struggle na Naga tawa lamsing faktuna pukhi kadawri haibigi mipai bana thawin sinweraga thawai thaba kidana song thorakhibani haina puthoraklibu wapamadu naharol singi ihawasi khunai amakaki akhuba miyeng wakhalda sakatkiba tahale madu asumanati Kundalai taminariba purup singi Maria si hingminanaba khunayamagi mawungda semdonaba ihulama yauna sa tharakiba yawol ihawni asiguma aranba miyeng wakhalun si pro bagana public platform da makhasa tharakpa khananainaba matangsingda somthokpirakani haibigi thajaba UNLF Central Committee na thamli haidi hanasu pawsida makhatana su fungdorakli atopa pawmana KCPPWGMC unification akan muwapam thamnakli Jenims the security ki thabak tawriba smart security service SSS agency ki founder Pratap Kawami Yamaga power of Anthony Taunaraga Ladiba Oripok Asom Laikai digi Dana Kawami Sasina Jenims the security happy gani haidan seal kya khongwalaga haina thokthuna lady Maramasin atuba matamda Lokshiluba Senfa Masama Sal Numitari Nigi Manunda Pitokadabani Haina Kanglaipak Communist Party PWGMC unification Thadorak Pasirol Amana Fondorakli Lobasigi PRO Sinkai Ganvana Thadorak Pasiro Lamanhai, Danagi Tabak Thoram Kudimag Lup Asina Atingutamle, Danadagi Lapna Lebi Hanasu Lup Asina Akan Buakum Tanokli, Sholosina Makhatanahai, Zanimski Ladiva, SSS Security Masing Marfugi Matata House of Power, Songi Yankai Matata Security Hapigani,
ꯃꯥꯡꯅ ꯑꯦꯖꯦꯟꯁꯤ ꯑꯁꯤ ꯄꯥꯏꯔꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯂꯕ ꯃꯤꯁꯤꯡꯗꯒꯤ ꯁꯦꯜ ꯈꯣꯝꯒꯠꯂꯒ ꯍꯥꯏꯅ ꯊꯣꯛꯈ꯭ꯔꯦ ꯃꯥꯡꯅ ꯁꯦꯀꯨꯔꯤꯇꯤ ꯍꯥꯞꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯁꯦꯜ ꯈꯣꯝꯕ ꯍꯧꯔꯤꯕꯁꯤ ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯃꯦ ꯖꯨꯟꯗꯒꯤꯅꯤ ꯃꯥꯡꯅ ꯁꯦꯜ ꯈꯣꯝꯒꯠꯄꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯈꯨꯗꯤꯡꯃꯛ ꯈꯪꯕ ꯉꯝꯂꯦ ꯃꯔꯝ ꯑꯁꯤꯅ ꯅꯨꯃꯤꯠ 9ꯅꯤꯒꯤ ꯃꯅꯨꯡꯗ ꯂꯧꯁꯤꯜꯂꯨꯕ ꯁꯦꯟꯐꯝꯁꯤꯡ ꯄꯤꯊꯣꯛꯀꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯂꯨꯞꯅ ꯊꯝꯂꯤꯕ ꯋꯥꯐꯝꯁꯤꯡ ꯊꯋꯥꯏ ꯌꯥꯎꯔꯣꯏꯗ꯭ꯔꯕꯗꯤ ꯂꯨꯞꯅ ꯄꯤꯔꯛꯄ ꯆꯩꯔꯥꯛ ꯃꯁꯥꯅ ꯌꯥꯅ ꯂꯧꯖꯒꯗꯕꯅꯤ ꯍꯥꯏꯅ ꯊꯝꯂꯛꯈꯤ ꯑꯃꯔꯣꯝꯗ ꯏꯔꯣꯝ ꯑꯅꯟ ꯑꯃꯗꯤ ꯉꯥꯉꯣꯝ ꯔꯣꯍꯤꯠ ꯐꯥꯕꯒ ꯂꯨꯞ ꯑꯁꯤꯒ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯗꯦ KCPPWGꯕꯨ ꯃꯤꯌꯥꯝꯅ ꯂꯥꯟꯅ ꯍꯣꯠꯅꯅꯕ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯊꯧꯗꯣꯛꯅ ꯍꯦꯟꯅ ꯂꯨꯞꯅ ꯂꯧꯗꯕ ꯉꯝꯗꯦ ꯃꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯑꯍꯥꯟꯕꯁꯨ ꯅꯠꯇꯦ ꯃꯤꯌꯥꯝꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ ꯍꯥꯏꯅ ꯂꯨꯞ ꯑꯁꯤꯅ ꯊꯝꯂꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯀꯪꯂꯥ ꯄꯥꯎꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯅ ꯊꯝꯖꯒꯤ MLAꯁꯤꯡ ꯔꯤꯂꯤꯞ ꯃꯦꯇꯔꯤꯌꯦꯜ ꯄꯤꯕꯗ ꯑꯍꯥꯟ ꯑꯀꯣꯟ ꯅꯥꯏꯕ ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ ꯃꯦ 5ꯗ ꯑꯃꯨꯛꯇ ꯊꯣꯛꯈꯤꯗ꯭ꯔꯤꯕ ꯑꯉꯛꯄ ꯑꯃꯗꯤ ꯑꯀꯤ ꯇꯨꯖꯨꯡꯕ ꯊꯧꯑꯣꯡꯗ ꯂꯦꯟ ꯌꯥꯎꯅ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯌꯨꯝ 50,000ꯒꯤ ꯃꯊꯛꯇ ꯂꯦꯟ ꯍꯨꯠꯄ ꯌꯨꯝ ꯀꯌꯥ ꯍꯨꯝꯗꯣꯛꯈꯤꯕ ꯑꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯑꯆꯧꯕ ꯑꯋꯥꯕ ꯆꯩꯊꯦꯡ ꯃꯥꯌꯣꯛꯅꯍꯜꯂꯤ ꯂꯦꯟ ꯌꯥꯎꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯌꯨꯝ ꯀꯩ ꯀꯌꯥ ꯃꯥꯡꯍꯟꯕꯇ ꯅꯠꯇꯅ ꯂꯧꯃꯤꯁꯤꯡꯅ ꯊꯥꯖꯕ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯃꯥꯡꯍꯟꯈꯤꯕꯇ ꯅꯠꯇꯅ ꯂꯦꯟꯅ ꯉꯥꯅꯨ ꯑꯃꯗꯤ ꯑꯣꯛꯀꯤ ꯐꯥꯝ ꯀꯌꯥꯁꯨ ꯃꯥꯡꯍꯟꯈꯤꯕꯗꯒꯤ ꯂꯧꯃꯤꯁꯤꯡ ꯑꯃꯨꯛ ꯍꯟꯅ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯂꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯃꯀꯣꯛꯇ ꯈꯨꯠ ꯍꯥꯞꯇꯨꯅ ꯈꯪꯅꯔꯤ ꯑꯗꯨꯕꯨ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯉꯟ ꯇꯥꯛꯍꯟꯈ꯭ꯔꯕ ꯌꯨꯝꯁꯤꯡ ꯐꯥꯝ ꯑꯃꯗꯤ ꯃꯅꯥ ꯃꯁꯤꯡ ꯃꯍꯩ ꯃꯔꯣꯡ ꯊꯥꯕ ꯃꯐꯝꯁꯤꯡ ꯁꯔꯚꯦ ꯇꯧꯕꯒꯤ ꯑꯊꯨꯕ ꯊꯧꯔꯥꯡ ꯂꯧꯈꯠꯇꯨꯅ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯄ ꯍꯧꯔꯛꯈꯤꯕ ꯑꯁꯤꯅ ꯑꯋꯥꯕ ꯇꯥꯔꯕꯁꯤꯡꯒꯤ ꯅꯤꯡꯁꯥ ꯍꯣꯡꯗꯣꯛꯍꯟꯕꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯣꯏꯍꯜꯂꯛꯈꯤꯕ ꯑꯁꯤꯃꯛꯇꯤ ꯊꯥꯒꯠꯅꯤꯡꯉꯥꯏꯗꯤ ꯑꯣꯏ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯋꯥꯕ ꯇꯥꯔꯕꯁꯤꯡꯒꯤ ꯁꯔꯚꯦ ꯔꯤꯄꯣꯔꯠ ꯄꯤꯈꯠꯂꯛꯄ ꯔꯤꯂꯤꯞ ꯃꯦꯇꯔꯤꯌꯦꯜ ꯖꯤꯡꯒ ꯌꯦꯟꯊꯣꯛꯄ ꯑꯃꯗꯤ ꯌꯨꯝ ꯍꯨꯝꯗꯣꯛꯈ꯭ꯔꯕꯁꯤꯡ ꯁꯦꯝꯖꯤꯟꯕ ꯍꯧꯔꯒꯅꯤ ꯍꯥꯏꯅ CMꯅ ꯂꯥꯎꯊꯣꯛꯈꯤꯕ ꯑꯗꯨꯒ ꯏꯔꯣꯏꯅꯅ CMꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯃꯦ 10ꯗ ꯂꯦꯟ ꯑꯃꯁꯨꯡ ꯅꯣꯡꯂꯩꯅ ꯃꯉꯟ ꯇꯥꯛꯍꯟꯈ꯭ꯔꯕꯁꯤꯡꯒꯤ ꯖꯤꯡꯒ ꯌꯦꯟꯊꯣꯛꯄ ꯍꯧꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕ ꯑꯁꯤꯅ ꯑꯋꯥ ꯆꯩꯊꯦꯡ ꯅꯪꯂꯕꯁꯤꯡꯒꯤ ꯑꯋꯥꯕ ꯀꯣꯛꯍꯟꯕꯗ ꯆꯥꯎꯅ ꯃꯇꯦꯡ ꯑꯣꯏꯔꯒꯅꯤ ꯑꯗꯨꯕꯨ ꯇꯝꯄꯥꯛꯀꯤ ꯃꯐꯝ ꯈꯔꯗ ꯂꯦꯟ ꯑꯃꯁꯨꯡ ꯅꯣꯡꯂꯩꯅ ꯌꯨꯝ ꯀꯩ ꯑꯀꯥꯏ ꯑꯇꯣꯏ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈ꯭ꯔꯕꯁꯤꯡꯒꯤ ꯃꯇꯥꯡꯗ MLAꯁꯤꯡꯒꯤ ꯃꯔꯛꯇꯒꯤ CMꯅ ꯃꯇꯦꯡ ꯄꯥꯡꯕ ꯍꯧꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗꯒꯤ ꯍꯥꯏꯕꯗꯤ ꯃꯦ 6-7ꯗꯒꯤ ꯍꯧꯅ ꯂꯦꯟ ꯑꯃꯁꯨꯡ ꯅꯣꯡꯂꯩꯅ ꯃꯥꯡꯍꯟꯈ꯭ꯔꯕ ꯏꯃꯨꯡꯁꯤꯡꯗ ꯖꯤꯡꯒ ꯄꯤꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯍꯧꯅꯈ꯭ꯔꯦ ꯑꯗꯨꯒ ꯁꯪꯒ ꯂꯩꯇꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯤ ꯂꯩꯕꯒꯤꯅꯣ MLA ꯈꯔꯗꯤ ꯍꯧꯖꯤक ꯐꯥꯎꯕ ꯃꯁꯥꯒꯤ ꯀꯦꯟꯗ꯭ꯔꯒꯤ ꯑꯋꯥ ꯆꯩꯊꯦꯡ ꯅꯪꯂꯕꯁꯤꯡꯗ ꯖꯤꯡꯒ ꯄꯤꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯄꯦꯟꯗꯕ ꯋꯥꯍꯪ ꯂꯩꯔꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ MLAꯁꯤꯡꯒꯤ ꯃꯔꯛꯇ ꯇꯧꯕ ꯉꯝꯕ ꯑꯃꯁꯨꯡ ꯉꯝꯗꯕ ꯅꯠꯇ꯭ꯔꯒ ꯁꯪꯒ ꯂꯩꯕ ꯂꯩꯇꯕ ꯍꯥꯏꯕ ꯈꯦꯠꯅꯕ ꯂꯩꯕꯒꯨꯝ ꯎꯔꯛꯈꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯉꯥꯛ ꯑꯁꯤ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯅꯨꯡꯉꯥꯏꯇꯕ ꯊꯣꯛꯍꯜꯂꯤꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ MLAꯁꯤꯡꯒꯤ ꯃꯔꯛꯇ ꯃꯁꯥꯒꯤ ꯀꯦꯟꯗ꯭ꯔꯒꯤ ꯃꯤꯌꯥꯝꯅ ꯃꯥꯌꯣꯛꯅꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯊꯕꯛ ꯂꯧꯈꯠꯄꯗ ꯑꯃꯒ ꯑꯃꯒꯒꯤ ꯃꯔꯛꯇ ꯃꯥꯟꯅꯗꯕ ꯍꯥꯏꯕꯗꯤ MLA ꯈꯔꯅ ꯈꯪꯍꯧ ꯍꯥꯟꯅ ꯊꯕꯛ ꯂꯧꯈꯠꯄ ꯑꯗꯨꯒ ꯈꯔꯅ ꯊꯦꯡꯊꯅ ꯂꯩꯕꯗꯒꯤ ꯃꯇꯦꯡ ꯉꯟꯅ ꯐꯪꯕ ꯀꯦꯟꯗ꯭ꯔ ꯑꯃꯗꯤ ꯃꯇꯦꯡ ꯐꯪꯗꯅ ꯂꯩꯕ ꯀꯦꯟꯗ꯭ꯔꯁꯤꯡꯒꯤ ꯃꯤꯌꯥꯝ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯦꯠꯅꯕ ꯂꯩꯕꯒꯤ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯍꯜꯂꯤꯕ ꯑꯁꯤ ꯑꯐꯕ ꯈꯨꯗꯝ ꯅꯠꯇꯦ ꯂꯩꯉꯥꯛꯅ ꯔꯤꯂꯤꯞ ꯃꯦꯇꯔꯤꯌꯦꯜ ꯌꯦꯟꯊꯣꯛꯄꯒꯤ ꯃꯇꯥꯡꯗ ꯂꯩꯉꯥꯛꯅ ꯔꯤꯂꯤꯞ ꯃꯦꯇꯔꯤꯌꯦꯜ ꯌꯦꯟꯊꯣꯛꯄ ꯍꯧꯅꯕ ꯌꯥꯊꯪ ꯑꯣꯔꯗꯔ ꯄꯤꯗ꯭ꯔꯤꯉꯩꯗ MLAꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯃꯥꯒꯤ ꯀꯦꯟꯗ꯭ꯔꯗ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕꯁꯤꯡꯒꯤ ꯁꯔꯚꯦ ꯇꯧꯕꯒ ꯂꯣꯏꯅꯅ ꯏꯔꯣꯏꯅꯅ ꯖꯤꯡꯒ ꯌꯦꯟꯊꯣꯛꯄꯒꯤ ꯊꯕꯛ ꯄꯥꯏꯈꯠꯂꯤꯕ MLAꯁꯤꯡ ꯑꯗꯨꯅ ꯌꯦꯟꯊꯣꯛꯈꯤꯕꯁꯤꯡ ꯑꯗꯨ ꯃꯔꯥꯅꯥꯏ ꯄꯦꯀꯦꯠꯇꯒꯤ ꯁꯦꯜ ꯄꯨꯊꯣꯛꯇꯨꯅ ꯂꯩꯔꯒ ꯌꯦꯟꯊꯣꯛꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯩꯉꯥꯛꯅ ꯏꯁꯇꯣꯛꯇ ꯊꯝꯕ ꯄꯣꯠꯂꯝꯒꯤ ꯂꯧꯔꯒ ꯆꯠꯊꯈꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ ꯂꯩꯉꯥꯛꯀꯤ ꯌꯥꯊꯪ ꯐꯪꯗ꯭ꯔꯤꯉꯩꯗ ꯈꯨꯠꯂꯩ ꯊꯨꯅ ꯖꯤꯡꯒ ꯌꯦꯟꯊꯣꯛꯈꯤꯕ MLAꯁꯤꯡ ꯑꯗꯨꯅ ꯃꯁꯥꯒꯤ ꯄꯣꯀꯦꯠꯇꯒꯤ ꯁꯦꯜ ꯄꯨꯊꯣꯛꯇꯨꯅ ꯌꯦꯟꯈꯤꯕ ꯑꯣꯏꯔꯕꯗꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯊꯥꯒꯠꯅꯤꯡꯉꯥꯏ ꯑꯣꯏ ꯃꯁꯤ ꯃꯤꯌꯥꯝꯅ ꯃꯥꯌꯣꯛꯅꯔꯤꯕ ꯑꯋꯥꯕ ꯈꯪꯕ ꯃꯇꯤꯡ ꯂꯩꯕ ꯂꯨꯆꯤꯡꯕꯅꯤ ꯍꯥꯏꯅ ꯂꯧꯏ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯔꯤꯂꯤꯞ ꯃꯦꯇꯔꯤꯌꯦꯜ ꯄꯤꯕꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯆꯥꯟ ꯃꯤꯌꯥꯟ ꯅꯥꯏꯗꯨꯅ ꯑꯍꯥꯟ ꯑꯀꯣꯟ ꯅꯥꯏꯕ ꯑꯄꯤꯛꯄ ꯋꯥꯈꯜꯂꯣꯟꯗ ꯆꯠꯊꯕ ꯑꯣꯏꯔꯝꯂꯕꯗꯤ ꯃꯗꯨ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯂꯧꯔꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ ꯑꯃꯕꯨ ꯑꯣꯏꯔꯣ ꯂꯩꯉꯥꯛꯅ ꯂꯦꯟ ꯑꯃꯁꯨꯡ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯍꯜꯂꯤꯕ ꯏꯃꯨꯡꯁꯤꯡ ꯑꯃꯗꯤ ꯂꯧꯃꯤꯁꯤꯡꯒꯤ ꯃꯥꯡ ꯇꯥꯛꯈ꯭ꯔꯕꯁꯤꯡꯒꯤ ꯇꯦꯡꯕꯥꯡ ꯄꯣꯠꯂꯝꯁꯤꯡ ꯑꯃꯁꯨꯡ ꯀꯝꯄꯦꯟꯁꯦꯁꯟꯅꯆꯤꯡꯕ ꯑꯊꯨꯕ ꯃꯇꯝꯗ ꯐꯪꯍꯟꯅꯕ ꯊꯧꯔꯥꯡ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯍꯟꯗꯨꯅ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯀꯣꯛꯍꯟꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ ꯂꯩꯉꯥꯛꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕꯁꯤꯡ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯊꯕꯛ ꯂꯧꯈꯠꯂꯤꯕ ꯑꯁꯤꯗ MLAꯁꯤꯡꯅ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯆꯪꯁꯤꯟꯕ ꯆꯨꯝꯃꯤ ꯂꯣꯏꯅꯅ ꯃꯔꯤ ꯂꯩꯅꯕ DCꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯊꯧꯔꯝꯗ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯁꯤꯟꯗꯨꯅ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯀꯣꯛꯍꯟꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯖꯤꯡꯒ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯊꯕꯛꯇ ꯃꯥꯡ ꯇꯥꯛꯈ꯭ꯔꯕ ꯌꯨꯝꯁꯤꯡꯒꯤ ꯄꯥꯛ ꯆꯥꯎꯕꯒꯤ ꯃꯇꯨꯡꯏꯟꯅ ꯀꯨꯞꯄ ꯀꯣꯟꯅꯅꯕ ꯄꯤꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯩꯉꯥꯛꯅ ꯆꯥꯡ ꯂꯦꯞꯅ ꯄꯤꯕ ꯑꯗꯨꯅ ꯀꯣꯟꯅꯗꯕ ꯇꯥꯔꯕꯗꯤ ꯃꯁꯥ ꯃꯁꯥꯅ ꯂꯩꯔꯒ ꯁꯤꯖꯤꯟꯅꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯈꯪꯍꯟꯕ ꯃꯊꯧ ꯇꯥꯏ MLAꯁꯤꯡꯒꯤ ꯊꯕꯛ ꯈꯨꯇꯧꯗ
khonghau hanba madi thengma leibada miyam gi marakta pendaba leinabagi maram oihali ado hojukina di miyam paus matang solution jarage masu miyam pura no update naminasi